Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Sakhangdaba Singna Meeyoi ama Makhong amadi machin Punsinduna hanaba Furambadagi sening chita hinghore. Yamlaba yungang amadi yungau fagalaga haidoktuna manghantahankre. Kuki khulai paiba taruk tangkhul Singna furaga tharakre. Pausanduna pijari. Sakhangdaba Singna Meeyoi ama Makhong amadi machin Punsinduna hanaba Furambadagi sening chita hinghore. Sakhangdaba Singna Meeyoi ama tamthina furaga hundoklam lei. Thodok asi ngarang numidang kyamgai awang laikai mangi manakta thokibani hari. Soklaba Meeyoi asigi maming Aris chahi kunmanga apokpa Azizur Rahman kyamgai awang laikai digini. Meeyoi asi machin amadi Makhong makhut pullaga turel makhada wakhal tadana hundoklambani. Laikai miyamna thengnarakpadagi khudakta Nur Hospital da pukhatki tungda Ras Medicity da pukhatuna Laikannakhre. Thodok asiga mari lenana pulisna case ama lokhatuna thigatpa hokre. Nakal amaromda kyamgai awang laikadagi dukan phamba Arispu masak khangdaba Meeyoi singna machin amadi Makhong Punsinduna hundoklomba adugi matangda victim masa Arisna wafam khara phangdorakre. MD Aris haukiba tangma panda masak khangdaba Meeyoi kharana mahaki dukan thonglonge tawringai talakta nongmai namduna namfuda paisa laukraba matungda amuk hana mangonda maral thangzinaba Meeyoi kharana bom thamlunaba amadi demand letter pirunaba kayarak hairaki haina victim masana phangdorakli. Loinana wafam sing asi mahakna tau haiba yade haiduna mahakpu kidnap tawduna puraba matungda chepi rucho amadi bom thamlucho haiba yade haiduna machin amadi manatonda phi namduna hanaba honarakpadagi mahakna asiba sajanaduna mahak sire haiduna Sakhangdaba Singna hundoklambani hari. Arisna makha taraduna hai mahakta tholiba thodok asibu communal line da puthokpidana basu hairi amadi chenaba sing phaduna cherak pibiyu haiki. Yamlaba yungang amadi yungau fagalaga haidoktuna manghantahankre. Manipur lengakna mayai kaba chinjaki mayokta changsilakleba khongthangi manung chana tongan-tonganba mafamdagi yungang amadi mayai kaba chinjaksing leptana fagali. Khongthang asigi manung chana Churchampur police ki kangbuna ngarang Churchampur gi Zoveng area da chatakiba drive ta mafam atudagi yungang amadi yungau sing yauna vier kayasu fagatkre hari. Churchampur police ki maikadegi hai chatakiba drive aduda can vier humpumari vier bottle kunmanga apple amadi grapes bottle kunmari soju bottle taram nithoi yungang quarter bottle kuntra humdoi half bottle taramathoi full bottle kun amasung yungau liter chamaga maudra manga fagatki. Fagalaba polam sing adu Churchampur district police ki complex da pawmishing amadi miyamgi mamangda haidoktuna manghankre. Makhatana mayai kaba chinjaki mayokta khongthang kaya lokhatkani hari. Kuki khulai paiba taruk tangkhul Singna furaga tharakre. Kangpokpi district ki manung chanba Fireland Mall village da duty taba chatkiba kuki khulai paiba taruk tangkhul Singna faraga phurakre hari. Thodok asi Kangpokpi da Vestoba Committee on Tribal Unity Kwatuna di Nagalal Holup NSCN-IM na chathakibani haina maral sirakbaga loinana pung kunmarigi manungda chenaba sing puthoraknaba akanba wafam thamlakli. Thodok asi ngarang ayu pung 8 rom tarakpa adwaida thokibani hari. Thodok asi gi matangda phangba paugi likhulna Imphal East Ukhrul amasung Kangpokpi district ki lona badaleriba tangkhul hundung amasung itham khul mayada kuki Meeyoi taruk adu khutlai paiduna lakhibani. Tanja aduda tangkhul naha khara thengladuna ungkhatnarakpadagi overpower tawduna faraga pukhibani hari. Social media da thadorakpa video amadi photo singdasu kuki khulai paibani haiba Meeyoi sing adugi Makhong faigal amadi ningjolna chingba mafam singda chaifam naina phurakpagi dakfam taba mayek singna uri. Kari karamba matangdagi thodok adu thokibano haibigi chap chabadi khangba ngamdri. Nakal amaromda kuki Meeyoi taruk aduna tongkiba gari amasung mobile phone mulhaure haina maral sirakpaga loinana NSCN-IM na hairiba thawong adu chatharakibani hari. Madugi mathakta hauzik tholiba irang asida tangkhul Singna neutral oina lei haibasu asigumba thawong chatharakpada yaningdaba wafam thamladuna kuki taruk faraga phurakpada chenaba sing pung kunmarigi manungda sinagadabani. Karigumba hariba wafam asida thawoidraba maduda thorakpa afafatagi daita tangkhul Singna pugadabani hairakli.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯣꯠꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯈꯛꯇꯗ ꯇꯥꯏꯅꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯟꯗꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯤꯕ ꯑꯃꯗꯤ ꯃꯣꯠꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯈꯛꯇꯗ ꯇꯥꯏꯅꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯣꯗ ꯁꯥꯏꯗ ꯚꯦꯟꯗꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯆꯍꯤ 18 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯔꯨꯞ ꯃꯍꯜ ꯊꯤꯌꯦꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯃꯁꯛ ꯊꯣꯛꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯣꯠꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯅ ꯃꯣꯠꯍꯟꯁꯤꯜꯍꯟꯕ ꯑꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯃꯣꯠꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯣꯠꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯛ ꯂꯩꯖꯔꯕꯁꯨ ꯑꯦꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯕ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ 4ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯪꯒꯥꯜ ꯕꯖꯥꯔ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯎꯕꯝ ꯆꯤꯇ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣꯒꯤ ꯍꯦꯗ ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗ, ꯂꯩꯀꯣꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯈꯣꯝꯗ꯭ꯔꯥꯝ ꯁꯨꯕꯗꯅꯤꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯛꯄꯗ ꯊꯥꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯥꯛꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ CHC ꯀꯛꯆꯤꯡꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯏꯪ 2012ꯒꯤ ꯗꯤꯁꯦꯝꯕꯔ 4 ꯑꯃꯁꯨꯡ 5 ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯗꯤꯁꯦꯝꯕꯔꯒꯤ 7ꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ CHC ꯀꯛꯆꯤꯡꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯂꯛꯄꯗ ꯑꯣꯜ ꯈꯥ ꯀꯪꯂꯩ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ CHC ꯀꯛꯆꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯔꯣꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯃꯌꯥꯏ ꯑꯣꯏꯕ ꯃꯐꯝ ꯆꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ꯫ ꯆꯥꯟꯗꯦꯜ, ꯆꯥꯛꯄꯤ-ꯀꯥꯔꯣꯡ, ꯁꯨꯒꯅꯨ, ꯁꯦꯡꯃꯥꯏꯖꯤꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯄꯨꯈꯠꯂꯛꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯣꯛꯇꯔ, ꯅꯔꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯕꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯁ꯭ꯄꯦꯁꯤꯌꯥꯂꯤꯁꯠ ꯗꯣꯛꯇꯔ ꯁꯨꯅ ꯂꯩꯇꯕꯅ ꯂꯅꯥꯏ ꯐꯥꯔꯃꯥꯁꯤ ꯀꯌꯥꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯅꯥꯏ ꯁ꯭ꯄꯦꯁꯤꯌꯥꯂꯤꯁꯠ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯂꯤ꯫ ꯃꯁꯤꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗꯤ ꯁꯦꯜ-ꯊꯨꯝꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ CHC ꯀꯛꯆꯤꯡꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯂꯛꯄ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯐꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯐꯤꯖꯤꯀꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯃꯦꯟ ꯄꯥꯋꯔ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯑꯁꯤꯅꯤ꯫ 100 ꯕꯦꯗꯦꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯗ ꯗꯣꯛꯇꯔ 19, ꯁ꯭ꯇꯥꯐ ꯅꯔꯁ 95, ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ 38 ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁ꯭ꯇꯥꯐ 12 ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯄꯤꯔꯕꯅꯤꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯣꯜ ꯈꯥ ꯀꯪꯂꯩ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ UPKKꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯤꯌꯥꯡꯂꯝ ꯂꯥꯏꯄꯥꯡꯉꯝꯕ ꯑꯦꯔꯤꯌꯥꯗꯒꯤ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯣꯞ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ UPPKꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯍꯤꯌꯥꯡꯂꯝ ꯂꯥꯏꯄꯥꯡꯉꯝꯕ ꯃꯅꯥꯛꯇꯒꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯀꯤꯁꯟ, ꯆꯍꯤ 35, ꯑꯦꯂꯥꯏꯁ ꯅꯣꯡꯗꯝ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ S. ꯅꯣꯔꯦꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯇꯝ ꯈꯔꯒꯤ ꯀꯣꯝꯊꯣꯛꯂꯩ꯫ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤ CSO ꯃꯩꯔꯥꯄꯥꯏꯕꯤ, ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯪꯒꯥꯂꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ, ꯅꯥꯒꯥ ꯔꯣꯡꯃꯩ ꯑꯄꯨꯟꯕ ꯂꯨꯞꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯕꯗ ꯄꯨꯡ 12ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈꯤꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯗꯤꯃꯥꯟꯗ ꯈꯔ ꯄꯤꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯀꯣꯝꯊꯣꯛꯂꯦ ꯍꯥꯏꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯐꯟꯖꯧꯕꯝ ꯃꯣꯟꯇꯦꯁꯣꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯇꯤꯛ ꯆꯥꯕ ꯒ꯭ꯔꯦꯗ ꯁꯨꯕ CMO ꯑꯃꯗꯤ MS-ꯁꯤꯡ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯉꯔꯥꯡ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯁꯔꯨꯛ ꯈꯔꯒꯤ ꯗꯤꯃꯥꯟꯗꯤ ꯐꯪꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ CMO ꯑꯃꯗꯤ MS ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯐꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯅ ꯀꯣꯝꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯑꯋꯥꯠꯄ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯕꯤꯗꯕ ꯇꯥꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯅꯍꯥ 2 ꯀꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯛꯆꯤꯡꯗꯒꯤꯅꯤ ꯍꯥꯏꯕ ꯅꯍꯥ 2ꯅ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯁꯦꯛꯃꯥꯏ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯀꯪꯂꯥ ꯇꯣꯝꯕꯤꯔꯣꯝꯗ ꯆꯪꯂꯛꯄꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯁꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯀꯨꯀꯤ ꯑꯦꯔꯤꯌꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯍꯥ 2 ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯅꯤ꯫ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯃꯈꯣꯏ 2ꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯏꯗꯥ ꯁ꯭ꯀꯦꯝꯒ ꯃꯔꯤ ꯂꯩꯅꯅ KCP PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯃꯗꯨꯗꯤ QNET ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯑꯣꯟꯂꯥꯏꯟ ꯇꯦꯂꯤꯐꯣꯅꯤꯛ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ KCP PWGꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯊꯧꯅꯥꯎꯖꯝ ꯅꯤꯀꯥꯁꯀꯤ ꯑꯄꯣꯛꯄꯤ ꯊꯧꯅꯥꯎꯖꯝ ꯈꯣꯝꯗꯣꯟꯕꯤ ꯃꯁꯥꯃꯛ ꯂꯨꯞꯇ ꯆꯪꯖꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯕꯨ ꯀꯨꯞꯅ ꯊꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯆꯦꯟꯅꯔꯤꯕ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯃꯁꯥꯅ ꯌꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯨꯞꯇ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯕꯤꯔꯛꯇꯨꯅ ꯁ꯭ꯀꯦꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯄꯗ ꯂꯨꯞ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯐ ꯐꯠꯇ ꯅꯠꯇ꯭ꯔꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯂꯛꯎ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ KCP ꯂꯝꯌꯥꯟꯕ ꯈꯨꯃꯟꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯈꯪꯗꯕꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡ ꯑꯃꯗꯤ ꯃꯆꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯧ ꯐꯥꯒꯠꯂꯒ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 6 ꯇꯥꯡꯈꯨꯜꯁꯤꯡꯅ ꯐꯨꯔꯒ ꯊꯥꯔꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫